Kukina Hatpikhraba Maheiroi Hemanjit ki mapana machagi asiba haksang kuldipna pibidrabanina Pangongna Mahut Sinduna Mathou Mangam Pangthoklani haina fongdorakli. Mamang sahigi July 3 Zaujang teki mafam amada Kuki singna tamthina hatokpikhraba Hemanjit amadi linthoi ngambegi thodok sahi ama fazelaklaba asi fawbada leingakna leikidraba angang anigi haksang puthokpiba ngamdrabanina tha asigi kunmari gi ayuk pung 3 taba matamda tangai fadana Hemanjit ki aroiba Mathou Mangam Pangongna Mahut Sinduna Pangthoklani haina leikidraba Fizam Hemanjit ki apokpa Fizam ibungona media da fongdorakli. Sagolban Tagyal Kolom Laikai da Leiba Fizam ibungogi mayumda pangthokiba paugi mifam amada mahakna haikibada angang ani asigi mihat ki matangda Manipur gi Governor, Chief Minister, Security Advisor ga kayara khanna unaduna wari shanakre. Mihat asiga mari leinana miyoi mari amasu CBI na fagatkre. Laibak thibadi ngasi fawbada angang ani asigi thawai yaudaba haksang fangdana leiri. Ngasi di angang ani laikidaba sahi ama fagadaba numit kharani khaktamak ngaire. Miyamgi chanabi haiba amasu leibanina tangai fadana Fizam Hemanjit ki aroiba Mathou Mangam asi pangthoknaba haiduna warep lobani. Masida leibak miyamna ayaba pibiyu. Angang ani asigi matangda haukiba ihauda miyamna pibikiba support kaidaunungda kauzaroi. Lagliba July gi tang kunmari da pangthokadoriba Fizam Hemanjit ki aroiba Mathou Mangam asida miyamna su saruk yabiyu haina mahakna fongdoki. Patsoi e sigi mihut oibata natana minister gi fam su puramba AK Mirabai yauna Hemanjit amadi linthoi ngambegi family ga loinana Manipur gi governor unaduna wari sharaba matungda governor na sinbiduna makhatana Manipur gi security advisor Kuldip unabadasu tha asigi kunda Maheiroi Hemanjit amadi linthoi ngambegi fi machet amata oirabasu saru matek amata oirabasu piyu haibada angamba thakta hotnagi hairakibani.